ngasi video se akhoi life ta ayat apan leiba haitare ko haidi blockages leiba aina thaba ma tauge khalaga haidi thabak to oidaba gumba adagi job ki problem leirakpa adagi paisa nungsa atai atai leino life ta problem mayam ama leina ko adumba mayam tu dagi haidi sum ayat apan yam leiragati ko sigi upai se haidi taubibe ai ko ado ngasi se a hapetang share torake ko haidi pot se kai kai no changadaba se habdo khwai first ko sengau angangba natraga phi angangba ahanba lebiyo ko simade ado sima lobirani adugi matung da ngasai sengau ahanba angangba natraga phi angangba ahanba hana areiba gumba tobiranu ko simadi pura haidi nong nong na lebiba haitare adugi matung da chandi chapi ko chandi se lupa chapi taramathoi masing taramathoi shon biyo ko haidi chandi chapi lupa chapi se adu lupa chapi se phangdre na khala ta lupa ani chapi se ani chapi se taramathoi ma ngasai sengau sida hapirani na aduga akhoi long se taramathoi amga hapira se basida long taramathoi ma chandi taramathoi ama leire ko ahamba gi se adugi matungda akhoi na hapkadaba pot se kaino ha matam sida ko champra macha am so hapira se ngasai sengau sida aduga yaingang maru ohum amaga ko yaingang maru ohum amaga sigi machal mayam se loina hapaba matungda haitare ko si machal mayam se loina hapa matungda ngasai sengau se ko sengau do kishan biro na traga khoina phi oiraga na haidi phi du so ai petang akhoi gi keno sabado amaga kani mathak tu da lang angang bagum mana kishan biro ba yomaga haitare ko adugi keno do kamaina tawgada gi numit akakna ba kemta leite ko sigi tawgada ba sigi ritual se adi numit amade heta tawba yai aduga isana dum pairaga ne aigi kokki mathakta gi haitare ko kokki mathakta gi akhoi gi clockwise direction da ko haidi kunma thoi khatang ko haidi mishalaga sum haidi nangonda gi aingonda hoji yetlaga pallaga leiriba mayam se chat kharsanu ko haina khallaga ko aigi ko mathak sidagi kunma thoira katang ungthok pide na ko haidi khud yet sena pairaga clockwise direction da ko clockwise direction da haidi kunma thoi je ungthok pirani aduga sigi kaido se sigi akhoi gi phi angangwana sariba akhoi gi kaino se mayom se natraga ngasai gi sengau oina tawbiraga di phare ko sengau do adu do kadai da thamgadabno hai matam sida akhoi gi mandir gumba laisang gumba leina ko chalo lai khoiramomo aduga adugi si makhong gumba hai tare ko staircase da haidi aduda thambiramo tumina thambiramo aduga keno tawgadamni ko haidi hanna yengamdana hanbiro sigi pot se ko ado ngasai gi engonda leirami ba blockages leiramba aigi life ta obstacles leiba khotpa mayam do adumba mayam do chat khinabagi damakta ni ko aduga aina keno ma ningjaba leire na khala se ko aigi thabak ama inkhang ama adugi matang da si se tawba yai ba haidi aigi thabak se oihan haidi ishor sida aina keno tawwa ni da haidi ni bane ba si se pot se kem na te ba ado sida haidi sumaina sugumba ritual tawba sugumba upai tawba khotpa mayam se thazaraga tawbiragadi loina mangmai pakpani ko ado sida thazadana haidi doubt leragadi maidi sungpa pa oi ko sai kansida ado sida leire ngasi gi video se aina nungti gi videos happy mayam se tawoina hapani ko haidi only yenggano haidi taw pangthok piyo ko thabak oina pangthok piyo aduga result adum soidana phangani mathangi video mu yengminarase thank you